Akashvani Imphal Chitrabhanu Chitrabhanu na pau pazari ahanbada maruoiba pau Security Force na tibu humbagi tabak chathapada nomai taruk maru taramapan amasung local med nomai ahum phagapangamle New Delhi da hingdagi hogodori batra nipan super G20 Leaders Summit yaungnabagi damak malingu luchungba kaya leba ki konung Delhi da thungba hore amasung Bharat amasung ASEAN gi hena afaba mari tamnabagi matangda Pradhan Mantri Narendra Modi na World Toronto yawba prastab ama puthokre Security Force na hokiba pung kumari da Imphal West, Imphal East, Kangpokpi amasung Thawal zila singda tibu humbagi tabak chetakre. Imphal East zila da Saramba Bangka Taratre tugakre amasung Kangpokpi zila digi nongmai taru maru taramapan amasung local med pompi gan ahum fagat pangamkre. Police control room na thadorokpa cherol amada hai National Highway Contractor Imphal Ziribam lambida tangai fadana changba polam puba gari chami marfuga nipan security gi cecil thoranga lonena Imphal da thorakre irang thokan ba yai haina chinaba mafam singda akan ba security gi cecil thorang lokhotle Chandel selagi palegi kulkhara da masakhang da basingna bom yauna nomai kya murung kapslakli hairi ekhogi pawmin hai thodo asinga si ayu pung tare rom aduwaidagi horokibani nongmai kapnabagi thaba mukhatana chathari aso open gi pawdi hozimaki oina phangba ngamdri Imphal West amasung Imphal East zilagi oina ngasi ayup pung 5 digi numidang waram pung 3 fawba curfew komthokli Kakching zilagi oina ayup pung 5 digi numidang waram pung 3 fawba curfew komthokli Thawba zila dana ayup pung 5 digi numidang pung 9 fawba komthokli aduga Bisnupur zilagi oina ngasi ayup pung 5 digi nutil pung 2 fawba curfew komthokli Manipuri hozi oriba pibam asita amata oina pusna dina tengna bagi tangai fadaba lay haina Kurai apunba Maira Loop amadi Kurai Alliance for Socio-Economic Development hari loop ani asina makhatan hai Manipur gi apunba gi saktam ngakna bagi dama miyamna punsina duna lawrokpa thabak thoram singda mateng pangani New Delhi da hengdagi hogodori bata nipan super G20 Leaders Summit yaunabagi dama malingi luchimba kaya leba ki konung Delhi da thungba hore United States of America ki Rashtrapati Joe Biden ngasi New Delhi da thunglargani European ki Commissioner President Ursula von der Leyen Mexico ki Seltum Mantri Raquel Buenrostro Sanchez yauna luchimba kaya na mipamasi yaunabagi dama New Delhi da thungkre Mipamasida chenjak amasung energy climate change amasung banking yauna tongan bahiram kaya da khanagani G20 gi mifam gi saru amu oina New Delhi gi Pragati Maidan da Crafts Bazaar Exhibition Council na G20 leba ki mihut singbuta ramna okadori masigi damakta leba ki konung Delhi da ningthina leitingle Raska manakta Gandhi darsanda Gandhi Vatika semduna G20 gi delegate singbuta ramna okna ba sem sare Gandhi Vatika asi Mahatma Gandhi ki tongan ba murti sing leiba mafam amani Tabiriba Pawasi Akashvani Imphal Legini Pradhan Mantri Narendra Modi na Bharat amasung ASEAN gi hena afaba mari thamna big matangda World Toronto yawba prastab amangaram thangatkre Indonesia gi Jakarta da pangthokiba kunsuba ASEAN India Summit wangal ngaduna Pradhan Mantri hai Southeast Asia Bharat West Asia amasung Europe leba sing asi faunana ba multimodal connectivity amasung economic corridor semna bigi tangai fadba supanki terrorism jasel thadaba Cyber Gamarina na batapok sing punna tengnem na bagi apambasu Pradhan Mantri na phongdokhi Maang na hai India amasung ASEAN anigi mari asi lepalete na phagalakli Timor Leste Delhi da Bharat ki embassy ama hangna basu Pradhan Mantri na lakthoki Indonesia gi khongchat loreduna Pradhan Mantri Narendra Modi New Delhi halakre Association of Southeast Asian Nation ASEAN amasung Varaka Food Security Nutrition Food and Supply Chain Millet Thaba amasung akorbig pibam da akaiba piro daba technology singda sel thadaba yauna ati tongan bihiram kya da tengbang pina bayana kre Indonesia gi Jakarta da ngarang pangthokiba kunsuba ASEAN India Summit da wareb asilokibani ASEAN amasung Bharat na chinja pitokpasin tawba lau singubaga mari lena bapolam sing pitokpasin tawnobagi wafam su ayaba pikhi Kendra ki Personal Public Grievances amasung Pensions ki Rajya Mantri Dr. Rabichandra Singh hairi hauki bachehi mari asida ain kaina lantum tansinbana chingba yauna aranma maongda sel tansinba singdagi punna lupa koti chani rom sarkana khonga pangamle manghai English ani tara mari digi hona
Prevention of Money Laundering Act ki makhada lupa koti lising ama chani hena khonga pangamkhre. New Delhi ki CBI headquarters apangdukiba hanba International Day of Police Corporation ki thoramda si jiten hai haukiba chehi khara asida lana sel tanba amasung aranba toba miyuising phagatpagi thabak khumang yauna changsilli. Raja Taruki Vidhan Sabha Kendra Te Pangthoki Bamaraki Mikhal ki vote masing housing haki matum ayupung nipan de thiba horagani Uttar Pradesh, Uttarakhand, Kerala, West Bengal, Jharkhand, Tripura ki Vidhan Sabha sitere ki damakta Mikhal hoki bale papu nimita pangthoki bani. Med Department Hairi Varki Awang Thang Basaru, Mayai Thang Basaru Amasung, Nongpo ki lamdam sinde lagliba numit humni marin asida akan manong churagani. Orissa, Jharkhand, Bihar, Nongchu, Bengal, Amasung Andaman, Amasung Nicobar, Itata, Akan Manong Chugani Hari, Madhya Pradesh, Maharashtra, Amasung Gujarata, Lagliba Numil Humni Acid Akan Manong Chugani Haina, Weather Office na Hari. Council of Scientific and Industrial Research CSIR na 1 week 1 lab program ta sigi tara mathodi ki tara turufawa pangthok lagani masig manung daleba sigi CSIR gi laboratory kuntra taret maktada makhoina thizin khosan basing na phangba mai pakpak kaya adu utkani. Street 20 World Cup Cricket ihan hanbuk oina China da pangthokani United Kingdom, Brazil, Hungary, Mexico, South Africa, Sri Lanka amasung Rwanda yauna lebak tara mangagi mai makai litraba angangsingna saruk yagani tournament asi tha sigi kungani thoidigi mathang thagi ama phawbo chathagani. Thailand gi Chiang Mai da chathariba Kings Cup football tournament ki ngarang sanikhiwa semi final match amada pariki nupa ki team bu Iraq na penalty shoot out of panjal mangamari da maithiba pikre. Atop semi-final match amada Yumbu Thailand na Lebanon bu panjal ani amada maithipa pikhi. Final da Iraq amasung Thailand thengnaragani ahum suba maphangi dama var amasung Lebanon lakliba nomaizing nimita sanagani. Ngasi fongba pausi singi maru oiba paugi dama hauzik Moirangthem Rabichandra lere Rabichandra. Thagachari Chitrabhanu. Aseng banuksit ki matang da pangthokiba thoram CSO sing pusin kre sara henbagi khongjang handok kre amadi naga singda itat tatana kai horapada tumina lairoi haiba pauksing asina ngasi paukse singda maroiba pawaina phonari Sangai Express da sengdama nuksitna chahi amada mi million taret sihali haina ahan headline tori Churachandpur da mitei sing laita ba khangdre achumba wild phanganbiba pamdi haiba pawamasu anchor kalam da phungli pongna phamda Thawai Mirel gi mifamda saru yakiba CSO sing punsin kre sara henbagi khongjang handokre haina ahan headline tori security na bunker taratre tugai kre naran sena da bom kapsil lakre haina anishuba headline tori sana lebakta naga singda itat tatana kaihorakpada tumina lairaroi kuki singna atopa phurupu ikai khumnaba tamgadabani haiba UNC gi wafam asina ahan headline tori huyalan pauda Manipur da Irang Thorokpadagi Mizoram da drugs sing leptana phagalakli haina anishuwa headline tori Lup sing punsinare haina warep lawedagi Thawai Mirel gi women wings na chatharakiba sidri fawa chara henbagi khongjang handokre haina ahan balamai da phongli Irai bagda amukona demand nipan yawba memorandum ama PM da pishin kre kuki jogi missing maram chadan hengalakli haina ahan headline tori Imphal Free Press da lanjinarakpa khutsa haiba simising da State Handloom Expo na kudong chaba piri haina anchor kalam da phongli Manipur Mail da tongan ba professional kuntra humdoina EGI gi report asi achumba miyengde yengde haiba pawasina ahanba headline tori Ganfew Mail da State Government na thamliba internet ke athingba si lakthok pinaba ansamna appeal tori hain anisu headline tori Tamilong Times da SSLC compartmental parikha matam kaktana yaithokre hain anisu headline tori Hills Hornbill Express da internet thingjen ba haibasi fundamental right matpani haina ansamna phongdokpa wafamna ahanba headline tori Chitrabhanu Thagachari Rabichandra Aroibada Maruba Pau Amukhanna Security Force in the Tibumbiki Tabuk Chatabada Nomai Taru Maru Taramapan Amazon local met Nomai Fagapangam Cray New Delhi the Hengdigi Hogodori Batra Nipan Super G20 Leaders Summit Yaunabik the Maling Luchumaka Lebaki Konung Delhi the Tumba Hore Amashung Varat Amusung Asian Gihan Afamadi Tamnabig Matanda Pradhaman to Narendra Modina Wall trying to Yauba Presta Maputokre Pau Rizere.